Manipur thugainaba honariba Kuki MLA singi matakta thabak amata paikhataba haibase yamna lanba thabakni. Challengers Youth of Khundrakpam AC. Suspended animation da lairiba asi ngaiduna laibagi mahuta BJP gi lairiba MLA singna amato oina susinaduna athuba matamda laingak ama semduna lamdam asida tangdu laitaba hanjilhanaba honabiyu. Leiraksida speaker na JDU gi MLA singbu mahaki tribunal da thamba aduga Manipur thugainaba honariba Kuki MLA singi mathakta thabak amata paikhataba haibasi yamna lanba thabakni haina Challengers Youth of Khundrakpam AC na phongdokre. Wafam asing asi Manipur Press Club ke Thangjing Hall da pangthokpa paugi mifam amada Challengers Youth of Khundrakpam AC ki President James Laisang Temna makata na paumi singda phongdokibada thokliba sahi ani fajilaklaba irang asigi marakta khudong chaba lauduna Chief Minister sindongnaba hotnaba asi tawbiganu haiduna lauduna lagli adumakpu tabigadaba singna tabidana Manipur da chayetnaba tangdu leitataba leiringai cherak asida President rule thabdinkhre amadi President rule lakpa asina Manipur gi saktam ngagliba amadi khun ngagliba singda khudong chadaba kaya ama lagle maram aduna Manipur miyangi yaifanaba khanbiduna athuba matamda lengak ama sembiduna President rule asi handoknaba sembiyo haiki. Laibak ki fibam asida CM resign tawba yaningde haiduna kholaw kya lawkre wakat mifam chathakre. Laibak asigi hojik leiba fibam asida CMN Birene resign tawkibasi yaningde haiduna Imphal East ki Kongpal Iran Pam Thongkongda wakat mifam chathaduna kholaw kya lawkre. Khetrigao esigi manung chana laiba Kongpal Khetri Laikai Chanam Laikai Mutum Laikai Sabal Laikai Khaidem Laikai Porompat Muslim Top Kongnangkong amadi Porompat Thawan Thabana singba mafam singdagi lakpa maira paibi singna chathakiba wakan mifam aduda Stop Poppy Plantation in Manipur thugainaba honariba Kuki MLA singi mathakta matik taba action laukhatkadabani Kuki militant singna chathariba su withdraw tawgadabani Manipur dagi khudakta PR lauthu Manipur da athubada laingak ama thangadabani haibana chingba thaba play card kaya su sizinake wakan mifam atuda saru yakibi Leikham ongbi Bimola kaubi maira paibi amana phongdorakpada Kuki singna Manipur thugainaba anjang kaya changchinduna haurakpadagi honarakpadagi kananaba khulngakpa singna lojing loyada kana lanthingnaringai cherak achida Manipur gi Chief Minister na pham thadokpa achi yaningde Manipur asi mama mapa amadi wakatpam laitabaga pangkhak oire maram asina Manipur da laingak ama athubada semnaba appeal su tawri. Union Territory gi mawongda separate administration gi demand Kansinnaba Kuki singna February 19 Delhi yauna state asiki mafang khudimakta rally chanaba thorang tawkre. Haukiba chahi lising aniga kulhumdoi gi me ahumda Shanti gi rally chachinaraga irang haurakiba Kuki singna legislature leiba Union Territory gi mawongda separate administration gi demand Kansinnabani haiduna tha asigi 19 da amuk hana state asigi mafang khudimak yauna Delhi da rally chanaba honari hairi. Kuki Zo Council Headquarter dagi Inpui Council District Frontal Organization singda thakiba cherol gi matung ina separate administration demand asigidamak atubada political solution puraknaba Shanti gi rally achi chatkadabani hairi. Rally asi state asigi Kuki singna khundaba district khudingmakta chatnaba wafam chu cherol asida mayek singna palli Churchandpur gi oina ITLF Kangpopi gi oina COTU Fairzone amasung Jiribang gi oina Indigenous Tribe Advocacy Committee IDAC Federal na Jiribam amasung Kuki NP Jiribam Tamenglong amadi None Tengnaupal gi oina Kuki NP Tengnaupal More gi oina Hill Tribal Council Chandel gi oina Kuki NP Chandel amasung Kuki Ship Association loinana Delhi amasung NCR gi oina KSO Delhi Head and CR amasung Kuki Zo Human Forum Delhi na mapung oina tawdang laukani hairi. Rally asi Shanti oina chatkadabani fajadaba wahai wata kanagumba mioi amagi hakthengnana mingpanba hingsa tawba yadabaga loinana ningthina lemna fidrol chetnabasu cherol achina khanghalakli ningsingba yabadi lising aniga kulhumdoi gi me ahumda chingi district singda Shanti gi rally chatpani hairaga atai district singda irang thoktuna Churchandpur district tagi irang sagalaktuna hojik fawba loisenba ngamdana awaba ama miyamna khamthengna mayoknaribani amaromda akaknaba matam amagi manungda paikhatpa thoram chinga loinana thokliba irang asigi awa saiteng amasung internally displaced person chingna thengnariba awaba sing asi kokhanbiyo haina Kuki gi MLA tarana center gi pukning chingsilli MLA tarana khudek piduna tharakpa cherol amada hairi madudi center na Manipur da PR chalaiduna assembly bu suspended animation da thangkiba asiga loinana mapung phaba political road map ama semduna
ꯌꯥꯅꯔꯕ ꯋꯥꯈꯩꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯗꯨ ꯂꯩꯍꯟꯅꯕ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ ꯍꯥꯏꯔꯤ꯫ Preepak Progi Lanmi ama Phare Bishnupur District Police ki Kangbuna miyamdagi senkhai tungkhai tawbani haiba aina thingkraba lalholu Preepak Progi Lanmi ama Phare hairi. Pharaba MIOI adugi maming Yumlembam Arun Kumar Singha LI Chingkai chahi 33 kawi Moirang Police Station gi manung chanba Oksongba maning lekaidagini hairi mangondagi mobile phone ama Airtel gi SIM card ama Aadhaar card ama fangba ngamki hairi. Malengnganba gi hakjang lauduna mathau mangam pangthokre MIHATTA chennaba MIOI ani masak maming khangba ngamkre. Tha asigi tarada sakangnaba singna kaptuna hatuklamba sahi 15 khakta ngairiba laisra malengnganbagi hakjang ngasi Jennings ki moktagi lauraba matung mahaki poknafam oiriba Moirang Kampu awang leikaida puraktuna aroiba mathau mangam pangthokre. Misi asigi mari lainana sengkiba JAC ki convener Moirang Temchur Kumana haikibada mihat asida chennabani haiba MIOI ani masak maming police na khangba ngamle athubada faragani haibagi thajaba pirakpadagi imung manunggi awaba yengduna mahaki aroiba mathau mangam pangthoknaba khongthang achi paikhalakpani. Mioiba amagi punsibu karisu laitana khanba mawongda hektamak hatpa haibasi tasengnamak laibak thibani. Asigumba thawong asi kanana karigidamak tawribano haibadusu athuba matamda sengdokpirau loinana asiba hakjang lauri haidunasu mihat asigi sapchaba ama khangdri pawba JAC gi khongjang haloi haiba wafam thamlakli. East Timor gi President May thada Imphal da Lakadawri Lisipriya President Dr. Jose Ramos Hortana Puarida Manipur da lakpa ahanba malenggi luchingbasu oigadawri. East Timor gi President amadi Nobel Peace Prize laureate su oiriba Dr. Jose Ramos Hortana apikpa state ama oijarabasu mahakna Manipur da May thada lakani haina malenggi sangnai environmentalist amadi climate activist Lisipriya kangujamna fongdokre. Mahakna Manipur gi history da ahanba lakpa malenggi luchingba amasu oigadawri. Hairiba wafam asi lakadawriba irai numita Lisipriyana Manipur amadi East Timor miyamda lauthokchaba amadi East Timor gi president gi mingda thonba Dr. Jose Ramos Horta International Peace Center amadi East Timor Information Center India Maitai gi haunabi matung ina sangabagi thoramda fongdokibani. Manipur gi ex minister N Birena fongdokibada hainingba haijau tawningba tawjo aigi adum aigi prajasing amadi iramdam kalamkini. Ngasi oirise soidena oirakani haibase aina hana haikrabani mathangda physical oina chatharakpasu yaribani. I am ready to fight it. Manipur ki drug totally eradicate tawner muthan nabagi tawna madai hangada ba birena tre hangada ba BJP ki sarkar nate ba I will do it. I will fight it. Up to my last fight tawni. Moina any threat tawera anything tawning tawna drakar lagte. Tawrokani makan makagi maramdi drug ki gangu shidi gang chendra ka noi ka pa hana ba gangu ni. Attack tarokani ngona kagi not only politically khata ingona target tawna physically target ro gaya maram da ina thugairi ba phari ba drug thugairi ba poppy plant mayam si kyam bhare gange ba record la yade yame ba hectares mayam se thugairi se ado ingona madugi replication laigani reaction laigani I know but I have to save my generation I have to save my people I have to protect you all ado ki photo da koi hangada issue nate